ꯃꯃꯛꯇꯨꯗ ꯋꯥꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯍꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ꯫ ꯑꯅꯧꯕ ꯈꯨꯜ ꯀꯧꯕ ꯂꯩꯀꯥꯏ ꯑꯃꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯏꯅꯨꯡ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯅꯨꯡꯅ ꯆꯍꯤ 5 ꯁꯨꯔꯛꯄꯗ ꯃꯧꯄꯥ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯦ꯫ ꯃꯧꯄꯥ ꯅꯨꯄꯥꯗꯨ ꯏꯅꯨꯡꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ, ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯃꯤꯡꯁꯨ ꯏꯅꯨꯡꯅ ꯍꯩꯇ ꯊꯣꯟꯕꯤꯔꯝꯃꯤ, ꯏꯆꯦꯒꯤ ꯅꯅꯥꯎꯆꯥ ꯍꯥꯏꯅ꯫ ꯃꯆꯜ ꯃꯧꯄꯥꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯎꯕꯗ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯈꯩꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯏꯅꯨꯡ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯧꯄꯥꯕꯨ ꯁꯤꯟꯅꯖꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯅꯨꯡ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯂꯕ ꯐꯥꯎꯕꯗ ꯃꯧꯄꯥꯕꯨ ꯄꯣꯗꯨꯅ ꯆꯥꯛ ꯊꯣꯡꯕ, ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯕ, ꯉꯥꯏꯗꯨꯅ ꯑꯃꯨꯛ ꯄꯨꯔꯛꯄ꯫ ꯃꯤ ꯑꯃꯠꯇꯅ ꯃꯧꯄꯥ ꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯁꯣꯛꯄ ꯂꯧꯕꯁꯨ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯤꯈꯩꯅꯁꯨ ꯍꯦꯛ ꯂꯛꯅꯩ ꯏꯅꯨꯡꯗ, "ꯅꯅꯥꯎꯆꯥꯁꯦ ꯑꯩꯈꯣꯏꯗ ꯄꯨꯈ꯭ꯔꯅꯤ, ꯑꯩꯈꯣꯏꯅ ꯌꯣꯛꯂꯅꯤ" ꯍꯥꯏꯅ꯫ ꯋꯥꯁꯦ ꯇꯥꯕꯗ ꯏꯅꯨꯡ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ, ꯃꯤꯁꯤꯡꯗꯨꯒ ꯇꯞꯇꯥꯅ ꯈꯠꯅꯕꯁꯨ ꯌꯥꯎꯏ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯈꯤꯕꯅ "ꯏꯅꯨꯡ, ꯂꯩꯁꯥꯕꯤ ꯐꯥꯔꯦ, ꯅꯅꯥꯎꯆꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯆꯥꯎꯔꯦ." ꯅꯅꯥꯎꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯕꯣꯛꯀ ꯃꯄꯨꯒꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯅꯥꯎꯆꯥꯁꯨ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯊꯕ ꯉꯝꯈꯤꯗꯕꯅ ꯃꯄꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯅ ꯂꯩꯔꯦ꯫ ꯅꯣꯡꯃꯗꯤ ꯏꯅꯨꯡꯒꯤ ꯃꯅꯦ ꯊꯣꯛꯄ ꯑꯃ ꯂꯥꯛꯂꯝꯃꯤ꯫ "ꯏꯅꯨꯡ, ꯏꯅꯨꯡ, ꯂꯥꯎꯅꯦꯍꯦ, ꯏꯅꯦꯒ ꯋꯥꯔꯤ ꯁꯥꯁꯤ." "ꯑꯦ ꯏꯅꯦ, ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯤꯕꯨ ꯀꯩ ꯋꯥꯔꯤꯅꯣ? ꯏꯃꯥꯒ ꯄꯥꯕꯒ ꯑꯣꯏꯅ ꯁꯥꯟꯅꯧꯋꯣ." "ꯃꯣꯏꯒ ꯁꯥꯔꯕꯅꯤ, ꯅꯪꯒ ꯑꯃꯨꯛ ꯁꯥꯎꯑꯣꯅ ꯍꯥꯏꯔꯛꯄꯅꯤ ꯃꯣꯏꯅ." ꯅꯅꯥꯎꯆꯥꯁꯨ ꯏꯃꯨꯡꯗꯒꯤ ꯃꯅꯦꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ "ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ, ꯑꯁꯤꯅ ꯂꯥꯛꯏꯁꯦ ꯑꯐꯕ ꯊꯕꯛꯀꯤꯗꯤ ꯑꯣꯏꯔꯝꯃꯔꯣꯏ, ꯁꯨꯛꯅꯨꯡꯍꯦꯛ ꯅꯨꯡꯁꯤꯗꯦ ꯑꯋꯣꯏꯕ." "ꯍꯦ, ꯃꯤ ꯇꯥꯔꯤꯅꯦꯍꯦ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯅꯦꯅꯦ, ꯏꯅꯦ ꯍꯥꯏꯌꯨ." "ꯏꯅꯦ ꯑꯣꯏꯔꯁꯨꯅꯦ, ꯐꯠꯇ꯭ꯔꯗꯤ ꯃꯤ ꯐꯠꯇꯕ ꯑꯣꯏꯗꯣꯏꯕ." "ꯀꯩꯗꯧꯔꯤꯒꯦ ꯃꯤ ꯅꯪꯕꯣ?" "ꯊꯣꯛꯂꯛꯑꯒꯦ ꯏꯅꯦ, ꯋꯥꯏ ꯇꯩꯔꯝꯕꯅꯦ, ꯂꯣꯏꯔꯦ." "ꯑꯗꯣ ꯀꯩ ꯋꯥꯔꯤꯅꯣ ꯏꯅꯦ?" ꯅꯅꯥꯎꯆꯥꯁꯨ ꯊꯣꯛꯂꯛꯏ ꯃꯆꯦꯒꯤ ꯃꯅꯥꯛꯇ꯫ "ꯑꯦ ꯅꯅꯥꯎꯆꯥ, ꯅꯪꯅ ꯀꯔꯤ ꯑꯃꯨꯛ ꯇꯥꯒꯦꯅ ꯊꯣꯛꯂꯛꯏꯅꯣ? ꯅꯆꯦꯒꯤ ꯋꯥꯔꯤꯅꯤ, ꯅꯪ ꯆꯪꯈ꯭ꯔꯣ." "ꯑꯦ, ꯑꯩꯒꯤ ꯏꯆꯦꯅꯤ ꯀꯩꯅꯣ ꯏꯅꯦ, ꯏꯅꯦꯒꯤ ꯅꯠꯇꯤꯌꯦ꯫ ꯏꯅꯦꯅꯅꯦ ꯏꯆꯦꯗ ꯋꯥꯔꯤ ꯁꯥꯗꯣꯏꯗꯣ ꯑꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥꯗꯣ ꯑꯩꯁꯨ ꯇꯥꯒꯦꯅ ꯂꯥꯛꯏꯕ." "ꯏꯁ, ꯑꯩꯁꯦ ꯅꯅꯦ, ꯅꯈꯣꯏꯒꯤꯅꯅꯦ, ꯏꯆꯥꯒꯤ ꯐꯠꯇꯕ ꯋꯥꯔꯤꯕꯨ ꯑꯩꯅ ꯁꯥꯒꯗ꯭ꯔꯣ?" "ꯏꯅꯦꯗꯥꯅ ꯄꯨꯔꯦ ꯑꯗꯨꯅꯤꯗ." "ꯅꯅꯥꯎꯆꯥ, ꯇꯨꯃꯤꯟ ꯂꯩꯌꯨꯕ." ꯃꯅꯦꯗꯨꯅ ꯏꯅꯨꯡꯒꯤ ꯅꯨꯄꯥ ꯑꯃ ꯍꯩꯅ ꯁꯤꯡꯅꯕ ꯂꯥꯛꯍꯟꯒꯦ, ꯌꯥꯝꯅ ꯐꯩ, ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯏꯅꯨꯡꯅ ꯌꯥꯔꯛꯅꯕ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯏꯅꯨꯡꯗꯤ ꯏꯃꯥ ꯄꯥꯕꯅ ꯌꯥꯔꯗꯤ ꯌꯥꯏ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯉꯝꯈꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯦꯗꯣ ꯁꯥꯎꯅꯤꯡꯒꯨꯝ ꯇꯧꯏ, ꯅꯅꯥꯎꯆꯥꯗꯤ ꯃꯣꯏ ꯍꯧꯅ ꯁꯥꯎꯔꯤ, ꯏꯅꯨꯡꯗꯤ ꯅꯣꯛꯅ ꯂꯩ꯫ ꯅꯅꯥꯎꯆꯥꯅ, "ꯏꯅꯦ, ꯋꯥꯔꯤ ꯂꯣꯏꯔꯗꯤ ꯊꯦꯡꯉꯝꯃꯅꯤ, ꯌꯨꯝ ꯍꯟꯅꯕ." "ꯅꯅꯥꯎꯆꯥ, ꯅꯅꯦꯅꯦ ꯂꯥꯟꯗ꯭ꯔ ꯆꯠꯀꯅꯤ, ꯏꯆꯥꯅꯤ ꯏꯅꯥꯎꯅꯤꯅꯅꯦ ꯅꯣꯏꯒꯤ ꯐꯅꯕ ꯇꯧꯕꯩ ꯋꯥꯅꯤ. ꯑꯩꯁꯨꯅꯦ ꯂꯥꯛꯅꯤꯡꯂꯒ ꯂꯥꯛꯄ ꯅꯠꯇꯦ, ꯃꯇꯝꯒꯅꯦ ꯌꯥꯝ ꯃꯥꯡꯈ꯭ꯔꯖꯥꯠꯅꯤ." "ꯑꯦ, ꯑꯗꯨꯗꯤ ꯂꯥꯛꯀꯅꯨ ꯀꯩꯅꯣ, ꯃꯇꯝꯗꯣ ꯃꯥꯡꯂꯗꯤ." "ꯅꯅꯥꯎꯆꯥ, ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯃꯤ, ꯏꯅꯦꯗ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨꯕ, ꯐꯠꯇꯦꯕ." ꯃꯅꯦ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ꯫ "ꯏꯆꯦ, ꯌꯥꯒꯅꯨꯀꯣ, ꯏꯅꯦꯅ ꯍꯥꯏꯔꯤꯗꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯅꯨꯄꯥꯗꯒ ꯁꯦꯡꯅ ꯂꯧꯊꯣꯛꯇꯅꯅꯦ ꯅꯨꯄꯤ ꯁꯦꯝꯒꯦ ꯀꯥꯏꯔꯒ ꯇꯧꯔꯝꯗꯣꯏꯅꯦ." "ꯇꯞꯅ ꯉꯥꯡꯉꯨꯅꯦꯍꯦ ꯅꯪꯕꯣ, ꯅꯅꯥꯎꯆꯥ. ꯂꯥꯛꯑꯣꯁꯦ, ꯏꯆꯦꯒꯅꯦ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ." "ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯌꯥꯒꯅꯨꯀꯣ, ꯏꯅꯦꯅ ꯍꯥꯏꯔꯤꯗꯣ ꯃꯊꯪꯗ ꯂꯥꯛꯑꯗꯤꯅꯦ ꯆꯪꯍꯜꯂꯣꯏ, ꯊꯣꯡꯒꯥꯟꯗꯩ ꯇꯥꯟꯈꯤꯒꯦ." ꯃꯆꯦꯒ ꯃꯅꯥꯎꯆꯥꯒꯗꯨ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯅꯦꯗꯨꯗꯤ ꯂꯥꯛꯄ ꯂꯦꯞꯇꯦ, ꯃꯃꯥꯒ ꯃꯄꯥꯒꯗ ꯇꯛꯄꯁꯨ ꯂꯦꯞꯇꯦ꯫ ꯃꯅꯦꯗꯨꯅ ꯅꯣꯡꯃꯗꯤ ꯅꯨꯄꯥꯒꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯄꯨꯗꯨꯅ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯝꯃꯤ꯫ ꯏꯅꯨꯡꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯏꯉꯛꯈ꯭ꯔꯦ꯫ ꯃꯅꯦꯅ, "ꯇꯣꯝꯕꯤ, ꯊꯣꯛꯂꯛꯎꯅꯦꯍꯦ, ꯃꯤ ꯂꯥꯛꯏꯅꯦꯍꯦ." "ꯏꯆꯦ ꯍꯣꯏ, ꯃꯥꯡꯒꯣꯜꯁꯤꯗ ꯑꯝꯇ ꯐꯝꯕꯤꯔꯝꯃꯨꯀꯣ, ꯑꯩꯅꯦ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯨꯒꯦ." ꯃꯤꯁꯤꯡꯅ, "ꯍꯣꯏ, ꯌꯨꯝ ꯏꯪꯈꯣꯜꯗꯤ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯅꯦꯍꯦ." ꯑꯃꯅ ꯑꯃꯨꯛ, "ꯏꯪꯈꯣꯜꯁꯤꯁꯨ ꯄꯤꯛꯂꯁꯨꯅꯦ ꯍꯦꯟꯖꯥꯡ ꯅꯥꯄꯤꯗꯤ ꯁꯨꯅꯕ ꯊꯥꯏ, ꯌꯥꯝ ꯐꯠꯇ꯭ꯔꯣ?" ꯃꯅꯦ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯏꯅꯨꯡꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯊꯦꯝꯂꯤ꯫
ꯅꯅꯥꯎꯆꯥꯒ ꯏꯅꯨꯡꯒꯗꯤ ꯌꯨꯝꯗ ꯂꯩꯗꯕ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯏꯅꯨꯡꯒꯤ ꯃꯃꯥꯅ "ꯀꯔꯤꯅꯣ ꯏꯅꯝꯃꯅ ꯇꯧꯔꯤꯁꯤꯕꯣ? ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤꯁꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯏꯅꯝꯃꯅ ꯁꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯍꯦ ꯑꯄꯪꯕꯤ, ꯅꯆꯥꯅꯨꯄꯤꯁꯦ ꯌꯨꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯐꯕ ꯅꯨꯄꯥꯅꯤꯅꯦ, ꯑꯥꯗ ꯅꯨꯡꯉꯥꯏꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ, ꯅꯨꯡꯉꯥꯏ ꯂꯩꯖꯈꯤꯗꯕꯅꯤꯅꯦ, ꯑꯗꯨꯅ ꯐꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯗꯤꯅꯦ ꯏꯆꯥꯒꯤ ꯋꯥꯕꯁꯦ ꯎꯕ ꯉꯝꯗꯦꯅꯦ, ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦꯅꯦ." ꯃꯅꯦ ꯑꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯒ ꯅꯨꯄꯥꯒꯤ ꯃꯤꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯏꯅꯨꯡꯅ ꯅꯨꯡꯉꯥꯏꯅꯕꯨ ꯂꯩꯖꯔꯕꯗꯤ ꯈꯟꯅ ꯌꯥꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯣ ꯊꯣꯛꯂꯛꯏ ꯊꯣꯡꯒꯥꯜꯗ꯫ ꯏꯅꯨꯡꯒ ꯅꯅꯥꯎꯆꯥꯒ ꯊꯦꯡꯅꯩ꯫ ꯃꯅꯦꯅ "ꯏꯆꯦ ꯇꯨ ꯅꯃꯛ ꯅꯨꯄꯤ ꯑꯣꯏꯗꯣꯏꯗꯣ ꯑꯁꯤꯅꯤ." ꯅꯨꯄꯥꯒꯤ ꯃꯃꯥꯅ "ꯀꯔꯥꯏꯅꯣꯅꯦ? ꯑꯣ ꯐꯖꯩꯅꯦꯍꯦ ꯏꯃꯧꯁꯤꯗꯤ." "ꯏꯅꯨꯡ ꯂꯥꯎꯅꯦꯍꯦ." ꯃꯅꯦꯅ ꯏꯃꯨꯡꯒ ꯃꯣꯏꯁꯤꯡꯗꯨꯒ ꯈꯪꯅꯍꯜꯂꯝꯃꯤ꯫ ꯏꯅꯨꯡ ꯀꯌꯥ ꯍꯔꯥꯎꯕ ꯑꯣꯏꯗꯦ꯫ ꯃꯥꯏꯊꯣꯡꯗꯨ ꯏꯁꯨꯛ ꯁꯨꯛꯊꯅ ꯅꯅꯥꯎꯆꯥꯒ ꯆꯪꯈ꯭ꯔꯦ꯫ ꯅꯅꯥꯎꯆꯥ ꯁꯥꯎꯕꯅ ꯃꯃꯥꯒ ꯃꯄꯥꯒ ꯈꯠꯅꯔꯝꯃꯤ꯫ ꯏꯅꯨꯡ ꯐꯃꯨꯡꯗ ꯎꯪꯗꯨꯅ ꯂꯩ꯫ ꯅꯅꯥꯎꯆꯥ ꯀꯞꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯃꯥꯒ ꯃꯄꯥꯒꯅ ꯉꯥꯡꯕꯗꯒꯤ꯫ ꯏꯅꯨꯡꯁꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯌꯥꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯅꯦ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯌꯥꯔꯛꯄꯗꯒꯤ꯫ ꯅꯅꯥꯎꯆꯥ ꯃꯆꯦ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯏꯅꯨꯡꯁꯨ ꯅꯅꯥꯎꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯀꯞꯆꯩ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯅꯨꯡ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯅꯥꯎꯆꯥ ꯃꯆꯦ ꯎꯗꯕꯗꯨꯗ ꯉꯥꯎꯆꯠꯅꯩ꯫ ꯃꯃꯥꯅ "ꯅꯅꯥꯎꯆꯥ, ꯅꯪꯕꯨ ꯆꯥꯛꯁꯤ ꯈꯔ ꯆꯥꯎꯅꯦꯍꯦ, ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯅꯦꯍꯦ." "ꯏꯃꯥ, ꯑꯩꯈꯣꯏ ꯆꯥꯛꯀꯧꯕꯗꯣ ꯀꯔꯝ ꯀꯥꯟ ꯇꯥꯔꯒꯦ?" "ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕꯁꯦ ꯑꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯥꯔꯦ꯫ ꯂꯥꯛꯑꯣꯁꯤ, ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯨ ꯂꯥꯎ." "ꯀꯩꯒꯤꯅꯣ ꯏꯃꯥ, ꯆꯥꯛꯀꯧꯕꯗꯣ ꯁꯥꯡꯅ ꯌꯩꯊꯣꯛꯏꯗꯤ? ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯨ ꯃꯉꯥꯅꯤꯗ ꯆꯥꯛꯀꯧꯅꯩ ꯍꯥꯏꯗꯅꯦ?" "ꯌꯥꯗꯕꯒꯤꯅꯦ ꯌꯩꯊꯣꯛꯏꯁꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯉꯥꯡ ꯃꯆꯥ ꯁꯥ ꯂꯩꯔꯅꯨ꯫ ꯅꯆꯦꯗꯣ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯅꯨꯡꯁꯤꯕ, ꯑꯩꯈꯣই ꯂꯣꯏꯅ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯅꯨꯄꯥꯅꯦꯅ ꯃꯁꯛ ꯈꯨꯊꯤꯗꯨꯒ, ꯂꯝꯅꯦꯅ ꯈꯨꯂꯥꯞꯁꯨ ꯆꯥꯗꯦ꯫ ꯅꯣꯏ ꯏꯆꯦꯗꯣ ꯃꯌꯨꯝ ꯌꯥꯝ ꯊꯨꯅ ꯄꯥꯜꯍꯟꯅꯤꯡꯉꯕ꯭ꯔꯕ? ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯅꯆꯦꯗꯣ ꯌꯨꯝꯁꯤꯗꯅꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯍꯟꯒꯦ ꯍꯥꯏꯕꯅꯣ? ꯅꯪꯁꯨ ꯍꯌꯦꯡꯅꯦ ꯅꯇꯨꯗꯣ ꯊꯤꯔꯛꯑꯗꯤꯅꯦ ꯅꯆꯦ ꯌꯥꯝ ꯅꯨꯡꯁꯤꯗꯣ ꯀꯩꯁꯨ ꯅꯨꯡꯁꯤꯔꯔꯣꯏ, ꯅꯇꯨꯅ ꯍꯦꯟꯅ ꯈꯜꯂꯛꯀꯅꯤ." "ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯔꯣꯏ." "ꯑꯣ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯁꯛꯇꯨꯒ, ꯅꯨꯄꯤ ꯊꯤꯔꯣꯏ ꯀꯥꯏꯅꯒ꯫ ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯅꯥꯎꯆꯥꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯨꯔꯒ ꯂꯥꯛꯇꯧꯕ, ꯀꯥꯏꯗꯩ ꯅꯨꯄꯤꯅꯣꯁꯨ ꯈꯪꯗꯦ꯫ ꯀꯔꯤꯗꯕꯨ ꯄꯥꯝꯃꯤꯅꯣ ꯁꯛꯇꯥꯁꯤꯗ?" ꯃꯃꯥꯅ ꯅꯅꯥꯎꯆꯥꯕꯨ ꯈꯔ ꯉꯥꯡ ꯈꯔ ꯊꯦꯝ ꯇꯧꯗꯨꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯅꯅꯥꯎꯆꯥ ꯃꯆꯦ ꯑꯣꯏꯅꯤꯡꯕꯅ ꯆꯥꯛꯀꯧꯕ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯃꯃꯥꯟꯅꯕ ꯑꯃꯒ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝ ꯀꯩ ꯌꯥꯝꯅ ꯆꯥꯎꯏ, ꯐꯖꯩ꯫ ꯅꯅꯥꯎꯆꯥ ꯂꯥꯛꯄꯗꯨ ꯃꯆꯦ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯅꯅꯥꯎꯆꯥꯁꯨ ꯃꯆꯦ ꯎꯕꯗ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯒꯤ ꯃꯌꯨꯝꯒꯤ ꯃꯤꯈꯩꯅꯗꯤ ꯍꯔꯥꯎꯔꯝꯗꯦ꯫ ꯆꯥꯛꯀꯧꯕ ꯐꯥꯎꯕ ꯌꯧꯗ꯭ꯔꯤ ꯂꯥꯛꯄꯅ ꯍꯥꯜꯂꯦꯅ ꯃꯆꯦꯅ ꯅꯅꯥꯎꯆꯥꯕꯨ ꯀꯨꯏꯅ ꯂꯩꯍꯟꯗ꯭ꯔꯦ, ꯆꯠꯍꯟꯈ꯭ꯔꯦ꯫ ꯅꯅꯥꯎꯆꯥ ꯌꯨꯝꯗ ꯇꯝꯂꯝꯃꯤ꯫ ꯃꯄꯥꯅ ꯆꯩ, "ꯅꯪꯗꯤ ꯀꯔꯤꯒꯤ ꯆꯠꯂꯨꯏꯅꯣ? ꯉꯔꯥꯡ ꯅꯍꯥꯟꯇ ꯉꯥꯏꯔꯤ, ꯆꯥꯛꯀꯧꯕ ꯐꯥꯎ ꯌꯧꯗ꯭ꯔꯤ, ꯃꯤꯅ ꯀꯔꯤ ꯈꯜꯂꯝꯗꯣꯏꯅꯣ? ꯀꯩꯗꯧꯔꯒꯦ ꯄꯥꯕ? ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯄꯕꯣ? ꯏꯆꯦ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯆꯪꯗꯕꯤꯗ ꯂꯩꯗꯣꯏꯔꯣ? ꯃꯁꯤ ꯑꯉꯥꯡꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅꯦ ꯅꯨꯄꯤꯗꯒꯤ ꯍꯦꯟꯅ ꯃꯆꯤꯟꯁꯦ ꯑꯁꯨꯛ ꯌꯥꯝ ꯀꯜꯂꯦꯃꯤ." ꯃꯄꯥꯅ ꯑꯃꯨꯛ, "ꯆꯠꯀꯅꯨꯀꯣ, ꯆꯠꯀꯦꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯃꯨ ꯍꯥꯟꯅ." "ꯑꯗꯣ ꯏꯃꯥ, ꯃꯣꯏꯒꯤ ꯃꯤꯁꯤꯡꯗꯣ ꯁꯦꯟꯕꯨꯗꯤ ꯄꯥꯏꯔꯝꯃꯅꯤ, ꯑꯗꯣ ꯀꯌꯥꯗꯤ ꯐꯔꯝꯃꯣꯏ." "ꯅꯪ ꯈꯪꯉꯤꯕ?" "ꯏꯃꯥ, ꯉꯁꯤ ꯆꯠꯂꯨꯕꯗꯣ ꯀꯌꯥ ꯍꯔꯥꯎꯕ ꯎꯗꯦ꯫ ꯏꯕꯥꯏꯗꯨꯅꯅꯦ ꯏꯁꯨ ꯍꯦꯛ ꯇꯣꯛꯑꯗꯅꯅꯦ ꯏꯁꯦ ꯂꯥꯛꯏꯕ꯭ꯔꯥ ꯀꯥꯏꯅ ꯅꯣꯛꯂꯛꯇꯦ, ꯌꯦꯡꯂꯝꯃꯒꯅꯦ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ." "ꯏꯁ, ꯅꯪꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯝꯃꯣꯏꯌꯦ ꯑꯗꯨꯒꯤꯅꯤ." ꯑꯁꯨꯝꯅ ꯆꯥꯛꯀꯧꯕ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯅꯅꯥꯎꯆꯥ ꯃꯆꯦ ꯍꯦꯛ ꯂꯥꯛꯄꯒ ꯃꯆꯦꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯌꯥꯎꯔꯛꯄ ꯑꯗꯨ ꯂꯩꯁꯥꯕꯤ ꯑꯅꯟꯗꯤ ꯀꯧꯕ ꯑꯃ ꯅꯅꯥꯎꯆꯥꯗ ꯉꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛꯀꯧꯕ ꯂꯣꯏꯗꯨꯅ ꯏꯅꯨꯡ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝ ꯌꯧꯕꯒ ꯐꯖꯅ ꯁꯤꯜꯂꯝꯗꯦꯒ ꯁꯤꯜꯂꯝꯃꯤꯒ ꯏꯀꯥꯏꯖꯩꯒ ꯉꯥ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯇꯧꯗꯨꯅ ꯎꯇꯤ ꯊꯨꯝ ꯅꯝꯃꯤ ꯅꯝꯗꯦꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩꯅ ꯋꯥꯊꯤ ꯉꯥꯡꯅꯕ ꯍꯧꯔꯤ꯫ ꯏꯅꯨꯡ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯖꯗꯦ, ꯇꯨꯃꯤꯟꯅ ꯇꯥꯕ ꯅꯠꯇꯅ꯫ ꯁꯣꯝꯗꯅ ꯅꯅꯥꯎꯆꯥ ꯃꯆꯦ ꯅꯨꯡꯁꯤꯕꯅ ꯍꯔꯥꯎꯖꯔꯤ꯫ "ꯏꯃꯥ, ꯑꯩꯈꯣꯏ ꯆꯦꯗꯣ ꯌꯥꯝ ꯐꯖꯔꯦꯀꯣ, ꯉꯁꯥꯏꯗꯣ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯏꯃꯥ?" "ꯐꯖꯩꯌꯦ ꯐꯖꯩꯌꯦ, ꯁꯤꯗꯗꯤꯅꯦ ꯋꯥꯕꯅꯤꯅ ꯀꯦꯕꯁꯨ ꯐꯪꯖꯗ꯭ꯔꯦꯗꯣ, ꯍꯧꯖꯤꯛꯇꯤꯅꯦ ꯅꯨꯡꯉꯥꯏꯖꯔꯕꯅꯤꯅꯅꯦ ꯀꯦꯕꯁꯨ ꯐꯪꯖꯔꯦ, ꯃꯐꯤ ꯃꯔꯣꯜꯁꯨꯅꯦ
ꯁꯦ ꯆꯥꯕ ꯅꯤꯡ ꯊꯨꯡꯖꯔꯅꯤ ꯅꯆꯦꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕꯗꯤꯅꯦ ꯏꯃꯥꯗꯤꯅꯦ ꯋꯥꯏ ꯈꯔ ꯁꯪꯉꯅꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯅꯤ ꯅꯪꯒꯤꯗꯅ ꯀꯔꯝ ꯊꯣꯛꯇꯣꯏꯕ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯔꯣꯏꯀꯣ ꯏꯃꯥ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯅꯦꯀ ꯂꯥꯛꯈꯤꯗ꯭ꯔꯦ ꯂꯝꯅꯀ ꯂꯥꯞꯄꯒ ꯏꯅꯨꯡꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯆꯥꯒꯤ ꯄꯥꯎ ꯀꯌꯥ ꯇꯥꯈꯤꯗꯔꯦ ꯃꯃꯥꯒ ꯃꯄꯥꯒꯅ ꯅꯅꯥꯎꯆꯥꯗ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯏꯪꯈꯣꯜꯗ ꯍꯧꯕ ꯌꯦꯟꯖꯥꯡ ꯈꯔ ꯊꯤꯜꯂꯨꯆꯣꯅ ꯍꯥꯏꯔꯝꯃꯤ ꯅꯅꯥꯎꯆꯥ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯅꯅꯥꯎꯆꯥ ꯃꯃꯥꯟꯅꯕ ꯑꯃꯒ ꯏꯪꯈꯣꯜꯒꯤ ꯌꯦꯟꯖꯥꯡ ꯃꯌꯥꯝꯗꯨ ꯍꯦꯛꯇꯨꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯅꯅꯥꯎꯆꯥ ꯃꯆꯦꯒꯤ ꯃꯅꯥꯛ ꯌꯧꯔꯦ ꯃꯥꯃꯥ ꯆꯥ ꯊꯛꯏꯔꯣ ꯃꯕꯥꯒꯤ ꯃꯄꯥꯅ ꯑꯦ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥ ꯊꯛꯁꯤ ꯑꯩꯅꯦ ꯅꯆꯦ ꯀꯧꯊꯣꯔꯛꯀꯦꯀꯣ ꯁꯤꯗ ꯐꯝꯃꯨꯁꯦ ꯍꯣꯏ ꯃꯥꯃꯥ ꯏꯅꯨꯡ ꯍꯔꯥꯎꯅ ꯊꯣꯛꯏ ꯃꯃꯥꯏ ꯈꯨꯝꯗꯅ ꯅꯅꯥꯎꯆꯥ ꯎꯕꯗ ꯍꯔꯥꯎꯕꯅꯁꯨ ꯀꯩꯅꯣꯝ ꯇꯧꯏ ꯅꯅꯥꯎꯆꯥ ꯃꯄꯨꯛꯅꯤꯡꯗꯣ ꯈꯔ ꯅꯨꯡꯁꯤ ꯃꯅꯦꯝꯄꯣꯛ ꯃꯆꯥꯅꯨꯄꯤꯗꯨꯒ ꯊꯣꯔꯛꯏ ꯀꯩꯅꯣ ꯄꯨꯔꯛꯏ ꯃꯌꯥꯝꯗꯨꯅ ꯏꯃꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯧꯕ ꯌꯦꯟꯖꯥꯡꯅꯤ ꯏꯃꯥꯅ ꯄꯤꯔꯛꯏꯅꯦ ꯀꯩꯅꯣ ꯁꯤꯅ ꯍꯪꯒꯥꯝꯔꯣ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯍꯪꯒꯥꯝꯒ ꯍꯣꯔꯦꯟ ꯊꯣꯡꯕꯤꯔꯛꯀꯅꯨꯀꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯃꯅꯦꯝꯕꯣꯛꯅ ꯑꯃꯨꯛ ꯀꯣꯕꯤ ꯂꯩꯁꯤꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤꯅꯦꯍꯦ ꯀꯣꯕꯤ ꯐꯨꯜꯁꯨ ꯃꯔꯣꯏꯁꯨ ꯌꯥꯎꯔꯤꯅꯦꯍꯦ ꯑꯁ ꯅꯣꯏ ꯂꯋꯥꯏꯗꯗꯤ ꯁꯨꯃꯥꯏꯅ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯦ ꯌꯥꯝ ꯐꯅꯩꯀꯣ ꯃꯧꯗ ꯄꯨꯁꯤꯜꯍꯟꯈ꯭ꯔꯣ ꯏꯅꯝꯃ ꯁꯦ ꯁꯤꯁꯦ ꯆꯥꯛꯈꯨꯝꯗ ꯊꯝꯃꯨꯔꯣ ꯐꯝꯃꯨꯀꯣ ꯅꯅꯥꯎꯆꯥ ꯅꯃꯥꯟꯅꯕꯒꯤꯅꯦ ꯃꯤꯡꯁꯦ ꯀꯩ ꯀꯧꯒꯦ ꯏꯆꯦꯗꯤ ꯀꯥꯎꯔꯤꯅꯦꯍꯦ ꯏꯆꯦꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯥ ꯂꯣꯜꯂꯛꯀꯦꯀꯣ ꯃꯅꯦꯝꯕꯣꯛꯅ ꯂꯣꯟꯗꯁꯨ ꯌꯥꯅꯤꯗ ꯆꯥ ꯂꯩꯍꯧꯕꯅꯦ ꯑꯩꯁꯨ ꯊꯛꯇ꯭ꯔꯕꯅꯤ ꯇꯟꯗꯅ ꯃꯀꯨꯕꯣꯛꯅ ꯍꯥꯏꯔꯛꯏ ꯅꯅꯥꯎꯆꯥ ꯂꯩꯔꯝꯈꯣꯀꯣ ꯅꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ ꯃꯥꯃꯁꯨꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯎꯒꯦ ꯑꯉꯥꯡꯁꯤꯡꯁꯦ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯒꯅꯦ ꯐꯝꯃꯤꯟꯅꯧꯗꯅ ꯁꯨꯃꯥꯡꯁꯤꯗ ꯁꯨꯝ ꯂꯩꯍꯜꯂꯤꯁꯤꯕꯣ ꯃꯆꯥꯅꯨꯄꯤꯅ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯕꯥꯕꯥ ꯍꯣꯏ ꯃꯥꯃꯥ ꯃꯆꯦꯅ ꯆꯥ ꯄꯨꯊꯣꯔꯛꯏ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯆꯥ ꯊꯛꯃꯤꯟꯅꯩ ꯃꯆꯦꯒꯤ ꯃꯤꯠꯄꯥꯟꯗ ꯏ ꯑꯁꯤꯕ ꯆꯪꯕꯒꯨꯝꯅ ꯂꯩꯕ ꯑꯗꯣ ꯅꯅꯥꯎꯆꯥꯅ ꯎꯏ ꯃꯆꯦꯅ ꯏꯀꯥꯏꯗꯨꯅ ꯉꯔꯥꯡ ꯊꯣꯡꯗꯤ ꯌꯩꯁꯤꯟꯈ꯭ꯔꯤꯅꯦ ꯀꯃꯥꯏꯅꯅꯣ ꯏꯆꯦ ꯌꯥꯝ ꯆꯥꯎꯅ ꯄꯨꯝꯕ ꯃꯥꯜꯂꯤ ꯏ ꯑꯁꯤꯕꯁꯨ ꯈꯔ ꯆꯪꯉꯦ ꯗꯣꯛꯇꯔꯒ ꯌꯦꯡꯗ꯭ꯔꯣ ꯏꯆꯦ ꯃꯅꯦꯝꯕꯣꯛꯀ ꯃꯆꯥꯅꯨꯄꯤꯒꯗꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯀꯣꯔꯣ ꯀꯣꯔꯣ ꯑꯣꯠꯂꯤ ꯅꯆꯦꯁꯤꯅꯅꯦ ꯆꯠꯁꯤ ꯌꯥꯗ꯭ꯔꯤꯅꯤ ꯗꯥꯛꯇꯔꯗ ꯑꯩꯗꯤ ꯌꯦꯡꯁꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯀꯟꯅ ꯁꯣꯛꯄ ꯅꯠꯇꯦꯗ ꯑꯗꯨꯅꯅꯦ ꯅꯃꯥꯟꯅꯕꯁꯤꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ ꯀꯩꯗꯧꯔꯦ ꯈꯔ ꯏꯀꯥꯏ ꯊꯤꯡꯉꯕꯅꯤ ꯏꯆꯦ ꯑꯗꯨꯒꯤꯅꯤ ꯊꯤꯗꯦꯍꯦ ꯏꯃꯥ ꯄꯥꯕꯗꯤ ꯅꯥꯗꯕ꯭ꯔꯥ ꯅꯅꯥꯎꯆꯥ ꯅꯥꯗꯦꯗ ꯏꯆꯦ ꯌꯥꯝ ꯀꯜꯂꯤ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯔꯛꯏ ꯅꯣꯏꯕꯨ ꯊꯦꯡꯗ꯭ꯔꯤꯕꯣ ꯅꯅꯥꯎꯆꯥ ꯆꯠꯂꯒꯦ ꯏꯅꯦ ꯊꯦꯡꯉꯤ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯏꯕꯥꯏꯁꯨ ꯊꯦꯡꯅꯗ꯭ꯔꯦ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯨꯀꯣ ꯅꯅꯥꯎꯆꯥ ꯍꯣꯏ ꯏꯆꯦ ꯃꯆꯥꯅꯨꯄꯤꯅ ꯁꯦꯟ ꯈꯔ ꯄꯤꯈꯣꯗꯅ ꯏꯃꯥ ꯂꯋꯥꯏꯗꯅꯤ ꯂꯥꯛꯏꯁꯦ ꯍꯩꯃꯥ ꯅꯅꯥꯎꯆꯥ ꯁꯦ ꯂꯨꯄꯥ 10ꯁꯦ ꯄꯥꯏꯀꯣ ꯕꯔꯥ ꯑꯣꯏꯅꯕ ꯌꯥꯔꯦꯗ ꯏꯅꯦ ꯄꯤꯔꯛꯑꯅꯨ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯣꯀꯣ ꯃꯆꯦꯅ ꯇꯨꯃꯤꯟꯅ ꯂꯨꯄꯥ 100 ꯄꯤ ꯃꯕꯥꯏꯁꯨ ꯊꯕꯛ ꯍꯜꯂꯛꯏ ꯅꯅꯥꯎꯆꯥꯅ ꯍꯔꯥꯎꯅ ꯏꯕꯥꯏ ꯊꯕꯛ ꯍꯜꯂꯛꯏꯔꯣ ꯃꯕꯥꯏ ꯏꯃꯨꯡ ꯆꯪꯈꯤ ꯏꯅꯨꯡꯅ ꯆꯠꯂꯣꯀꯣ ꯅꯅꯥꯎꯆꯥ ꯏꯅꯨꯡ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯕꯥꯏ ꯂꯥꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯅꯥꯎꯆꯥ ꯍꯜꯂꯛꯏ ꯌꯨꯝꯗ ꯅꯅꯥꯎꯆꯥ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯤ ꯄꯨꯟꯅ ꯃꯄꯥꯅ ꯅꯆꯦꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯧꯗꯦꯀꯣ ꯀꯃꯥꯏ ꯇꯧꯍꯧꯔꯤ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯍꯦꯟꯖꯥꯡꯁꯤꯡꯗꯣ ꯄꯨꯔꯛꯄꯗꯅꯦ ꯅꯆꯦꯗꯣ ꯍꯔꯥꯎꯗ꯭ꯔꯣ ꯍꯪꯒꯥꯝ ꯄꯤꯔꯦꯗꯣ ꯌꯥꯝ ꯄꯥꯝꯕꯅꯤ ꯅꯆꯦꯗꯣ ꯄꯥꯕ ꯏꯃꯥ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯏꯕꯥꯏꯗꯣ ꯁꯣꯅꯣ ꯆꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯀꯣꯛꯇꯣ ꯆꯥꯛꯄ ꯖꯥꯠꯂꯣ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦꯅꯦ ꯑꯗꯨꯕꯣ ꯑꯩꯅ ꯍꯔꯥꯎꯅꯅꯦ ꯏꯕꯥꯏꯅ ꯀꯧꯔꯒꯅꯦ ꯅꯪ ꯍꯥꯏꯔꯝꯃꯒꯅꯦ ꯁꯨꯛꯇꯣꯛꯑꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯤꯕ ꯃꯣꯏ ꯃꯅꯦꯝꯕꯣꯛꯀꯅꯦ ꯂꯩꯁꯥꯕꯤꯗꯨꯒꯁꯨꯅꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦ ꯃꯥꯃ ꯈꯛꯇꯅꯦ ꯈꯔ ꯐꯕ ꯃꯥꯟꯕ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯅꯦ ꯅꯪꯅꯦ ꯄꯪꯈꯟ ꯈꯟꯕ ꯑꯣꯏꯔꯝꯅꯤ ꯅꯕꯥꯏꯗꯨꯗꯤꯅꯦ ꯋꯥ ꯀꯌꯥ ꯉꯥꯡꯅꯗꯕꯅꯤ ꯌꯥꯝ ꯇꯞꯄꯅꯤ ꯃꯕꯨ
ꯅꯅꯥꯎꯆꯥꯅ ꯇꯝꯕ ꯋꯥꯁꯤꯡꯗꯣ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯌꯥꯝ ꯈꯟꯗꯅ ꯅꯣꯛꯇꯅ ꯂꯩ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯅꯥꯎꯆꯥ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎꯕꯤꯕ ꯆꯠꯂꯤ꯫ ꯃꯆꯦ ꯃꯥꯏ ꯃꯃꯤꯠꯇꯨ ꯄꯨꯛꯄꯣꯝ ꯄꯣꯝꯃꯤ, ꯃꯤꯠ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯇꯧꯗꯨꯅ ꯃꯀꯣꯛ ꯈꯨꯝꯗꯨꯅ ꯌꯥꯝ ꯍꯔꯥꯎꯕ ꯁꯥꯅ ꯋꯥꯔꯤ ꯁꯥꯏ꯫ ꯏꯆꯦ, ꯀꯩꯗꯧꯔꯒꯦ ꯃꯥꯏ ꯃꯤꯠꯇꯣ? ꯀꯩꯁꯨ ꯇꯧꯗꯦ, ꯇꯨꯝꯗꯕꯩꯅꯦ, ꯅꯨꯡꯗꯥꯡꯗꯤ ꯐꯤ ꯁꯥꯕꯒꯤ꯫ ꯑꯗꯣ ꯅꯅꯥꯎꯆꯥ, ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯆꯥꯛꯀꯧꯕꯗꯣ ꯃꯊꯪꯗ ꯑꯣꯏꯅ ꯀꯧꯕꯤꯔꯒꯦꯔꯥꯅ ꯍꯥꯏꯔꯒꯦꯔꯥ? ꯀꯩꯒꯤꯅꯣ ꯏꯆꯦ? ꯌꯥꯔꯣꯏꯗ, ꯏꯆꯦꯒꯤ ꯄꯥꯕꯒ ꯏꯃꯥꯒꯅꯅꯦ ꯄꯣꯠꯁꯦ ꯂꯩꯁꯤꯟꯗꯅ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯕꯨ ꯂꯩꯔꯤꯅꯣꯅꯦ, ꯅꯣꯏꯗꯤ ꯁꯦꯟꯊꯣꯛꯄ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯃꯥꯅ ꯐꯤ ꯈꯔ ꯁꯥꯕ, ꯄꯥꯕꯅ ꯏꯪꯈꯣꯜ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯊꯥꯕꯗꯨꯒ ꯅꯪꯗꯤ ꯀꯩꯝꯁꯨ ꯇꯧꯔꯝꯃꯣꯏ꯫ ꯁꯥꯎꯅꯨꯀꯣ ꯏꯅꯦꯅ ꯍꯥꯏꯔꯤꯁꯦ꯫ ꯏꯅꯨꯡꯅ ꯑꯗꯣ ꯅꯅꯥꯎꯆꯥ, ꯊꯦꯡꯈ꯭ꯔꯅꯤ, ꯅꯪ ꯌꯨꯝ ꯍꯟꯕꯗꯅꯦ ꯊꯦꯡꯈ꯭ꯔꯅꯤ, ꯅꯪ ꯍꯟꯅꯕ ꯇꯧꯔꯣ꯫ ꯉꯁꯤꯁꯨ ꯅꯅꯥꯎꯆꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯏ꯫ ꯃꯆꯦꯗꯣ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯕꯒꯨꯝꯅ ꯌꯨꯝ ꯌꯧꯕꯒ ꯃꯃꯥꯒ ꯃꯄꯥꯒꯗ ꯄꯥꯎ ꯇꯝꯃꯤ꯫ ꯃꯄꯥꯒ ꯃꯃꯥꯒꯗꯣ ꯈꯔ ꯁꯥꯎꯕ ꯃꯥꯜꯂꯤ꯫ ꯏꯃꯥ, ꯏꯆꯦꯗꯣ ꯌꯨꯝꯗ ꯊꯝꯂꯁꯤ, ꯑꯩ ꯄꯥꯈꯠꯂꯦ ꯏꯆꯦꯗꯣ, ꯏꯕꯥꯏꯅꯅꯦ ꯌꯥꯝ ꯐꯨꯕꯤꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯄꯨꯡꯄꯣꯝ ꯍꯦꯛ ꯄꯣꯝꯍꯧꯏ꯫ ꯃꯣꯏ ꯃꯃꯥꯒ ꯃꯆꯥꯅꯨꯄꯤꯒꯗꯨꯁꯨꯅꯦ ꯀꯌꯥ ꯐꯕ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯅꯅꯥꯎꯆꯥ ꯇꯨꯝꯕ ꯌꯥꯗꯅ ꯃꯤꯀꯞ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯅ ꯃꯄꯥꯒꯅ ꯃꯅꯦ ꯍꯣꯏꯗꯁꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯄꯤꯅꯕ ꯍꯥꯏꯔꯨꯆꯣ ꯍꯥꯏꯅ ꯂꯥꯛꯏ꯫ ꯏꯅꯦ, ꯏꯅꯦ! ꯅꯅꯥꯎꯆꯥ, ꯀꯩ ꯂꯩꯔꯦ? ꯑꯁꯨꯛ ꯌꯥꯝꯅ ꯉꯟꯅ ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯅꯪꯕꯣ? ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯏꯔꯣ? ꯅꯄꯥꯗꯨꯕꯨ ꯏꯅꯦꯒꯤ ꯀꯩ ꯂꯩꯔꯦ ꯍꯥꯏꯒꯦꯅꯦ? ꯀꯩꯝ ꯂꯩꯇꯦꯗ ꯏꯅꯦ, ꯍꯅꯨꯊꯪꯗꯨꯗ ꯀꯔꯤ ꯂꯩꯗꯣꯏꯅꯣ? ꯑꯩꯗꯤꯅꯦ ꯆꯥꯛꯀꯧꯕꯒꯁꯦ ꯇꯣꯛꯑꯁꯤ ꯍꯥꯏꯕꯅꯤ꯫ ꯏꯄꯥꯅ ꯂꯩꯇꯕ ꯆꯥꯛ ꯈꯔ ꯑꯃ ꯆꯥꯃꯤꯟꯅꯒꯦꯅ ꯍꯥꯏꯕꯁꯤꯗ ꯂꯥꯛꯏꯅꯦ꯫ ꯑꯁ, ꯑꯗꯨꯗꯤ ꯂꯥꯛꯑꯔꯣꯏꯒꯦꯗ, ꯆꯥꯛ ꯆꯥꯕꯩꯗꯪ ꯑꯣꯏꯔꯗꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯂꯥꯛꯑꯔꯣꯏꯅ ꯍꯥꯏꯈ꯭ꯔꯒꯦꯀꯣ? ꯉꯥꯏꯈꯣꯍꯦ, ꯍꯥꯏꯔꯨꯔꯅꯨ, ꯂꯥꯛꯄ ꯌꯥꯕ ꯌꯦꯡꯒꯦ꯫ ꯑꯗꯣ ꯏꯅꯦ, ꯑꯩꯈꯣꯏ ꯆꯦꯗꯣ ꯏꯕꯥꯅꯤ ꯌꯥꯝ ꯊꯤꯅ ꯐꯨꯕ ꯃꯥꯜꯂꯦ꯫ ꯐꯨꯔꯝꯃꯣꯏꯗ, ꯐꯨꯏ ꯍꯥꯏꯕ꯭ꯔꯅꯦ? ꯌꯨꯗꯤ ꯈꯔ ꯄꯥꯝꯕꯅꯤ ꯅꯕꯥꯏꯗꯣ꯫ ꯏꯅꯦꯕꯨ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯗꯥꯏꯅꯦ? ꯏꯆꯦꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯅ ꯍꯥꯏꯗꯥꯏꯅꯦ? ꯏꯅꯦ, ꯀꯔꯤꯒꯨꯝꯕ ꯏꯆꯦꯗꯣ ꯑꯣꯠꯄꯤꯗꯅ ꯐꯨꯕꯤꯗꯅ ꯀꯩꯝ ꯇꯧꯔꯝꯃꯕ, ꯏꯅꯦ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯐꯨꯔꯝꯃꯣꯏꯍꯦ, ꯑꯩ ꯆꯠꯂꯨꯒꯦ, ꯃꯤ ꯁꯦꯟ ꯌꯥꯝ ꯄꯥꯏꯕꯗꯨꯕꯨ꯫ ꯅꯅꯥꯎꯆꯥ ꯁꯥꯎꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯃꯅꯦꯗꯣ ꯏꯅꯨꯡꯒꯤ ꯃꯅꯥꯛꯇ ꯅꯨꯡꯊꯤꯜ ꯆꯠꯂꯨꯏ꯫ ꯏꯅꯨꯡꯗꯣ ꯃꯥꯏ ꯅꯨꯄꯥꯅ ꯐꯨꯕꯤ ꯍꯥꯏꯕꯗꯨꯗ ꯈꯪꯕꯗꯒꯤ ꯁꯥꯎꯗꯨꯅ ꯈꯔ ꯉꯥꯡꯂꯨꯏ꯫ ꯏꯅꯨꯡꯒꯤ ꯅꯨꯄꯥꯅ, ꯏꯅꯦ, ꯅꯪꯕꯨ ꯁꯦꯟ ꯀꯌꯥꯝ ꯄꯥꯝꯒꯦ? ꯁꯦꯟ ꯄꯥꯝꯕꯗꯤ ꯄꯥꯝꯃꯦ ꯍꯥꯏꯌꯨ, ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕ ꯂꯥꯛꯄ ꯑꯣꯏꯔꯗꯤꯅꯦ ꯍꯟꯈ꯭ꯔꯣ꯫ ꯏꯅꯨꯡꯒꯤ ꯃꯅꯦꯅ, ꯍꯦ ꯕꯤꯖꯣꯏ, ꯑꯩꯅ ꯅꯣꯏꯗ ꯏꯆꯥ ꯅꯨꯄꯤꯁꯦ ꯐꯨꯅꯕ ꯁꯤꯟꯅꯕ꯭ꯔꯥ ꯍꯥ? ꯀꯔꯤ ꯋꯥꯉꯥꯡ ꯁꯥꯡꯅꯣ ꯍꯥ? ꯏꯅꯨꯡꯒꯤ ꯅꯨꯄꯥꯒ ꯃꯅꯦꯒꯗꯨ ꯈꯔ ꯈꯠꯅꯔꯝꯃꯤ꯫ ꯏꯅꯨꯡꯒꯤ ꯃꯅꯦꯝꯕꯣꯛꯀ ꯃꯆꯟꯅꯨꯄꯤꯒꯁꯨ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯊꯤꯅ ꯉꯥꯡꯂꯒ ꯃꯥꯕꯨ ꯇꯥꯟꯊꯣꯔꯛꯂꯦ꯫ ꯃꯆꯟꯅꯨꯄꯤꯅ, ꯏꯁ, ꯁꯛꯇꯥꯁꯤꯒ ꯌꯥꯝ ꯐꯕꯤ, ꯏꯆꯥ ꯅꯨꯄꯤ ꯀꯥꯏꯅꯒ ꯆꯔꯥ ꯍꯦꯜꯂꯝꯕ ꯄꯨꯟꯁꯤꯗꯣ ꯁꯤꯗ ꯂꯩꯕꯗꯒꯤꯅꯦ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯖꯔꯤꯁꯦ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗꯗꯅ꯫ ꯃꯅꯦꯝꯕꯣꯛꯅ, ꯃꯧ, ꯅꯪ ꯅꯌꯨꯝꯗꯒ ꯄꯥꯎ ꯌꯥꯝ ꯇꯝꯕ꯭ꯔꯥ ꯍꯥ? ꯌꯥꯝ ꯐꯥꯎꯔꯦꯅꯦ, ꯌꯨꯝꯗꯒ ꯄꯥꯎ ꯇꯝꯗꯅ ꯅꯅꯦꯒ ꯊꯥꯔꯛꯑꯗꯅ, ꯃꯆꯥ ꯌꯣꯟꯃꯤꯟꯅꯅꯦꯁꯦ꯫ ꯇꯝꯗꯦ ꯏꯃꯥ, ꯑꯩ ꯈꯪꯗꯤꯌꯦ, ꯐꯥꯎꯔꯦꯅꯦ ꯃꯤꯁꯤꯡꯁꯦ꯫ ꯏꯅꯨꯡ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯅꯨꯡꯒꯤ ꯅꯨꯄꯥ ꯕꯤꯖꯣꯏ ꯌꯨꯝꯗ ꯃꯤ ꯄꯨꯁꯤꯜꯂꯛꯂꯒ ꯄꯥꯔꯇꯤ ꯇꯧꯕ, ꯏꯅꯨꯡꯅ ꯁꯦꯕꯥ ꯇꯧꯍꯟꯕ, ꯌꯥꯗ꯭ꯔꯒꯅ ꯐꯨꯕ, ꯑꯄꯥꯏꯄꯣꯠꯅ ꯊꯥꯕ, ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒꯩꯅ ꯊꯕꯛ ꯁꯨꯍꯟꯕ, ꯃꯤꯅꯥꯏꯗꯧꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯏꯅꯨꯡꯗꯤ ꯃꯌꯥꯝꯗꯣ ꯋꯥꯅ ꯈꯪꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯀꯤꯕꯅ ꯁꯦꯟ ꯄꯥꯏꯕ, ꯊꯕꯛ ꯇꯧꯕ, ꯅꯨꯄꯥ ꯄꯥꯝꯂꯨꯕ, ꯃꯅꯦꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯅꯨꯄꯥꯗꯒꯤꯁꯨ ꯏꯅꯨꯡ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯍꯟꯒꯦꯅ ꯁꯦꯜ ꯐꯅ ꯌꯥꯝꯁꯨ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ꯫ ꯆꯥꯛꯀꯧꯕ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯃꯅꯦꯗꯤ ꯃꯁꯨ ꯁꯪꯒꯣꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯏꯅꯨꯡꯗꯤ ꯂꯥꯛꯇ꯭ꯔꯤ꯫ ꯃꯄꯥꯅ, ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ, ꯆꯥꯛ ꯂꯣꯏꯔꯕ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯅꯅꯥꯎꯆꯥ, ꯅꯆꯦꯁꯦ ꯊꯣꯡꯒꯥꯜꯗ ꯊꯣꯛꯑꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ꯫ ꯍꯣꯏ ꯕꯥꯕꯥ꯫ ꯃꯅꯦꯅ, ꯂꯝ ꯂꯥꯞꯄꯁꯤꯗ ꯊꯦꯡꯉꯤ ꯑꯣꯏꯔꯝꯅꯤꯗ, ꯂꯥꯛꯑꯝꯃꯅꯤ꯫ ꯑꯩꯗꯤꯅꯦ ꯆꯥꯛ ꯂꯥꯝꯕꯅꯕꯨ ꯂꯣꯏꯔꯦ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕ ꯂꯥꯛꯇꯕꯗꯒꯤ ꯅꯅꯥꯎꯆꯥ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯃꯆꯥꯅꯨꯄꯤ ꯏꯅꯨꯡ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ
ꯆꯦꯟꯊꯣꯛ ꯆꯦꯟꯊꯣꯛ ꯌꯦꯡꯖꯔꯝꯃꯤ ꯃꯤꯒꯤ ꯃꯆꯥ ꯃꯃꯧꯁꯤꯡꯅ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯆꯠꯄꯗꯨ ꯎꯔꯒ ꯍꯦꯟꯅ ꯋꯥꯖꯔꯝꯃꯤ ꯃꯄꯥꯅ ꯅꯆꯦꯗꯨꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯃꯅꯦꯅ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯁꯤꯔꯣ ꯃꯥꯒꯤ ꯁꯔꯨꯛꯇꯣ ꯈꯥꯛꯄꯤꯈ꯭ꯔꯣ ꯃꯇꯝꯁꯦ ꯊꯦꯡꯉꯤꯅꯦꯍꯦ ꯃꯥ ꯂꯥꯛꯇ꯭ꯔꯁꯨꯅꯦ ꯃꯥꯒꯤ ꯗꯈꯤꯅꯥꯗꯣ ꯍꯌꯦꯡ ꯑꯩ ꯄꯤꯕꯤꯔꯨꯔꯒꯦ ꯅꯅꯥꯎꯆꯥ ꯁꯥꯎꯅ ꯏꯅꯦ ꯅꯪ ꯆꯥꯛ ꯌꯥꯝ ꯂꯥꯝꯕ꯭ꯔꯣ ꯏꯅꯦꯕꯨ ꯂꯥꯛꯑꯔꯣꯏ ꯍꯥꯏꯗꯥꯏꯅꯦ ꯆꯥꯛꯁꯤꯗꯤ ꯏꯆꯦꯒꯤꯅꯦ ꯆꯥꯛꯀꯧꯕ ꯈꯨꯗꯤꯡꯒꯤ ꯅꯁꯨ ꯇꯔꯥꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯒ ꯃꯣꯏ ꯃꯃꯥꯁꯤꯡꯗꯨꯕꯨ ꯆꯥꯛꯀꯧꯕꯤꯗ꯭ꯔꯕ ꯀꯅꯥꯝꯇꯅ ꯃꯃꯥꯅ ꯅꯅꯥꯎꯆꯥ ꯇꯣꯛꯑꯣꯗ ꯑꯗꯨꯃꯥꯏꯅꯅꯦꯗ ꯍꯥꯏꯒꯅꯨꯅꯦꯍꯦ ꯐꯠꯇꯦꯅꯦꯍꯦ ꯅꯆꯦꯗꯨꯕꯨ ꯂꯥꯛꯑꯔꯣꯏꯗ ꯖꯥꯠꯂ ꯁꯦꯡꯅ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯕꯣ ꯑꯩꯈꯣꯏꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯖꯥꯠꯅꯣꯕ ꯏꯃꯥ ꯑꯩ ꯆꯠꯂꯨꯒꯦ ꯍꯧꯖꯤꯛꯃꯛ ꯏꯆꯦ ꯄꯨꯔꯒ ꯂꯥꯛꯀꯦ ꯃꯄꯥꯅ ꯆꯠꯀꯅꯨ ꯆꯠꯀꯅꯨ ꯐꯔꯛ ꯇꯥꯕ ꯑꯣꯏꯔꯝꯃꯅꯤ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯥꯛꯀꯧꯕꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯅꯦꯗꯤ ꯃꯁꯨ ꯃꯌꯥꯝꯗꯨꯒ ꯐꯨꯜ ꯆꯥꯔꯒ ꯍꯟꯈ꯭ꯔꯦ ꯃꯃꯥꯒ ꯃꯄꯥꯒꯅ ꯅꯅꯥꯎꯆꯥꯒꯗꯤ ꯆꯥꯗ꯭ꯔ ꯆꯥꯛꯈꯨꯝ ꯑꯃꯗꯒꯤ ꯍꯦꯟꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯏꯅꯨꯡꯒꯤ ꯃꯃꯥ ꯑꯗꯨ ꯏꯪꯈꯣꯜꯗꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯍꯦꯛꯇꯨꯅ ꯏꯅꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯃꯌꯥꯅꯨꯄꯥ ꯕꯤꯖꯣꯏꯗꯨ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯃꯄꯥꯒ ꯈꯠꯅꯔꯝꯃꯤ ꯏꯅꯨꯡꯒꯤ ꯃꯃꯥ ꯂꯦꯞꯇꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ ꯃꯄꯥꯅ ꯅꯪꯁꯦ ꯏꯄꯥꯅ ꯏꯆꯥꯅꯨꯄꯥ ꯃꯊꯟꯇꯅꯤ ꯍꯥꯏꯗꯅꯅꯦ ꯏꯄꯥꯅ ꯈꯔ ꯂꯨꯅ ꯇꯧꯕꯁꯤꯗ ꯅꯪ ꯋꯥꯔꯛꯄ ꯈꯔ ꯋꯥꯠꯍꯧꯔꯕ ꯃꯥꯜꯂꯤ ꯃꯗꯨꯒꯤ ꯑꯁꯣꯏꯕ ꯑꯗꯨꯅ ꯏꯄꯥꯕꯨ ꯂꯩꯀꯥꯏ ꯃꯥꯡꯁꯤꯗ ꯅꯪ ꯌꯣꯜꯂꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯅꯪ ꯄꯥꯕꯥ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤꯅꯦ ꯄꯪꯂꯩ ꯂꯩꯕꯤꯌꯨ ꯅꯃꯧꯁꯦ ꯌꯥꯝ ꯐꯠꯇꯦꯅꯦ ꯄꯥꯕꯥ ꯑꯩꯒꯤ ꯃꯥꯏ ꯀꯌꯥ ꯆꯠꯅꯗꯦ ꯂꯋꯥꯏ ꯅꯨꯄꯤꯅꯤꯅꯅꯦ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤꯁꯦ ꯑꯩ ꯄꯥꯝꯗꯦꯅꯦ ꯄꯥꯕꯥ ꯃꯅꯦꯝꯕꯣꯛꯅ ꯀꯩꯅꯣ ꯂꯥꯛꯑꯦꯁꯨ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯕꯤꯔꯝꯃꯤꯁꯤꯕꯣ ꯑꯩꯗꯤ ꯍꯦꯟꯖꯥꯡ ꯌꯣꯟꯕꯤ ꯅꯨꯄꯤ ꯂꯥꯛꯏꯕꯒ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ ꯍꯥꯏ ꯏꯅꯨꯡ ꯅꯃꯥ ꯂꯥꯛꯏꯅꯦꯍꯦ ꯃꯀꯨꯕꯣꯛꯅ ꯂꯥꯛꯏꯕꯔꯥ ꯏꯕꯦꯝꯃ ꯏꯃꯨꯡꯒꯤ ꯀꯨꯝꯍꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯏꯆꯥ ꯃꯊꯟꯇꯅꯦꯅꯅꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯋꯥꯔꯍꯧꯗꯕꯒꯤꯅꯦ ꯃꯍꯩ ꯐꯪꯕ ꯍꯧꯔꯦ ꯉꯁꯤꯗꯤ ꯌꯥꯔꯦ ꯃꯣꯏ ꯃꯄꯥꯁꯨ ꯈꯔ ꯉꯥꯡꯂꯗꯤꯅꯦ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯕꯤꯈ꯭ꯔꯣ ꯃꯃꯥ ꯅꯪꯒꯤꯁꯨꯅꯦ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯌꯦꯡꯉꯨ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯅꯣꯏ ꯌꯦꯡꯉꯨ ꯏꯅꯨꯡ ꯃꯃꯤꯠ ꯏꯆꯣꯠ-ꯆꯣꯠꯅ ꯊꯣꯛꯂꯛꯏ ꯐꯤꯕꯝꯁꯨ ꯌꯥꯝꯅ ꯀꯥꯏꯔꯦ ꯃꯃꯤꯠ ꯅꯥꯝꯃ ꯑꯃꯁꯨ ꯃꯨꯁꯨꯛ ꯃꯨꯟꯅ ꯄꯣꯝꯂꯤ ꯃꯃꯥꯗꯨ ꯏꯅꯨꯡ ꯎꯕꯗ ꯀꯞꯄꯤ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯅꯪꯅ ꯆꯥꯛꯀꯧꯕꯒ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤꯗꯤ ꯃꯇꯝ ꯈꯔ ꯏꯃꯥꯒ ꯌꯨꯝꯗ ꯂꯩꯕ꯭ꯔꯁꯤꯔꯥ ꯏꯃꯥ ꯂꯥꯛꯏꯉꯩꯁꯤꯗ ꯄꯨꯟꯅ ꯍꯟꯈ꯭ꯔꯁꯤ ꯏꯃꯥ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯏꯃꯥ ꯅꯪ ꯍꯟꯈ꯭ꯔꯣ ꯅꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯌꯦ ꯌꯨꯝꯁꯤ ꯐꯖꯗ꯭ꯔꯣ ꯏꯃꯥ ꯅꯌꯥ ꯅꯨꯄꯥꯁꯦ ꯊꯕꯛ ꯇꯧꯋꯦ ꯁꯦꯜ ꯄꯥꯏꯌꯦ ꯏꯃꯥ ꯅꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯌꯦ ꯏꯃꯥ ꯅꯪ ꯆꯠꯈ꯭ꯔꯣ ꯅꯣꯏ ꯑꯃꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ ꯕꯤꯖꯣꯏꯒꯤ ꯃꯆꯟꯅꯨꯄꯤꯅ ꯏꯁ ꯈꯗꯛꯇꯤ ꯃꯩꯅꯤꯍꯦ ꯃꯄꯤꯒꯁꯤ ꯑꯣꯔꯣꯔꯒ ꯇꯥꯔꯒ ꯀꯞꯄꯦ ꯍꯥꯏꯕꯅꯤꯗ ꯃꯌꯥꯅꯨꯄꯥ ꯕꯤꯖꯣꯏꯅ ꯏꯅꯦꯝꯕꯣꯛ ꯅꯆꯥꯅꯨꯄꯤꯁꯤꯗꯤ ꯄꯨꯈꯤꯕꯗꯤ ꯌꯥꯔꯣꯏ ꯏꯅꯦꯝꯕꯣꯛ ꯆꯥꯕꯤꯈ꯭ꯔꯣ ꯅꯆꯥꯅꯨꯄꯤꯁꯦ ꯂꯧꯕꯗꯅꯦ ꯑꯩ ꯁꯦꯟ ꯌꯥꯝ ꯇꯤꯡꯈꯤꯕꯅꯤ ꯃꯄꯥꯅ ꯍꯦ ꯃꯍꯥꯆꯝꯗꯥꯟ ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦꯍꯦ ꯃꯄꯥ ꯃꯆꯥ ꯑꯃꯨꯛ ꯈꯟꯅꯔꯛꯂꯦ ꯏꯅꯨꯡꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯅꯦꯝꯕꯣꯛꯅ ꯇꯥꯟꯊꯣꯔꯛꯂꯤ ꯃꯃꯥꯅ ꯏꯅꯨꯡꯕు ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯅꯨꯡꯅ ꯌꯥꯈꯤꯗ꯭ꯔꯦ ꯃꯃꯥꯒ ꯃꯄꯥꯒꯅ ꯌꯥꯅꯔꯒ ꯂꯨꯍꯣꯡꯈꯤꯕꯅꯤꯅ ꯍꯥꯏꯅ ꯏꯅꯨꯡꯒꯤ ꯋꯥꯔꯧꯕ ꯑꯗꯨ ꯊꯦꯝꯕ ꯉꯝꯗꯅ ꯃꯃꯥꯗꯣ ꯀꯞꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ